Laida cancer narabi nupi ama operation tawduna kakthatlaba matung nauna maray hapkray. RIMS Imphal-gi Department of Plastic Surgery gi Associate Professor and HOD Dr. A.K. Ibol na lutsingba Dr. Tim Mamana hawkiba November taraga taretang Manipur gi Senapati District ki manungsan bang maugia talay ba song biles dagi masagi chahi kuntraga taruk surabi lay tangda cancer narabi nupi amada aruba operation nama sathakre hay na RIMS ki media advisor N. Philip ki chero laman haire Dr. Tim Maduda Dr. P. Manis na Dr. Angelica L. Assistant Professor Dr. Manis R. Senior Resident ENT Saruk Yake Macha ani layrabi nupi adugi layda layrambat tumor adu yamna chawba centimeter 4.1 x 3.7 x 3.2 oiba maram na madu lauthong na bohono bada operation adu pung tare lom sangkhe nupi asida anesthesia thaba araibo oikhide Professor S. Sarat Singha amasung Dr. I. Jai Sankar na lutsingba anesthesiologist team mamana patient adu tumna na ba fiber optic nasal intubation sathake laygi saruk chado hompu lauthoklaba made ngaktage draining limb notpum na maglauthoklaba matungda plastic surgeons na patient gi khudang pre-radial artery forearm flap tage tisu sing lauduna madubu laygi mawong matawda thupaga loina na lemhauriba laygi saruk aduda photpagi thabak sathake madugi tungda flap ta ichelhan khe flap radial artery amasong cephalic vein da yawba blood vessel igi utong sing adu amamamto oina microscopic sizinaraga ngag facial artery and external jugular vein da microvascular anastomosis technique na samjinke major operation na si pangthoki bachayola nigi matungda patient asi masakal le amasung hakchang fagale amade mahi manai thakpa hore patient asi mapungphana natrabasu wangang badingamle operation na si Dr. Singge Harvest and Team Theater Nursing Officer CI Rita Devi M. Pramod OT Technicians amade atay ancillary staff sing na thawa yaw na honabadage may pang na pangthokpa ngamkhibani haireng